मैम नुआइबरी मैम आई मतम कुइना ब्लॉग वीडियो फजना सेम दबदो मैम वारो बिगनो अदो आइदो हौजिसे रशिया दा यौरेबको नुमित अहुमनी मरीनी सुरे रशिया दा यौरकपा अदो आई इमानबसिंग से कुइरे थेंगनगिदबा अदो अखोइ नांगैदो आदो युमदो इन ऑनलाइन क्लास तौबनेबको अदो हौजिसे खोगी इंडियन मचासिंग अदुगा इजिप्शियन अरबिक मोय हौजिसे प्लब चंगनरेबा खोइ हौजिसे ऑफलाइन क्लास ओना तौरनेना अदो आई नुमित अहुमनी मरीनी सुरे अदो ngasiगी एगी वीडियो से खोइ इमानबसिंग से कुइरेबको पुल्लुदबा अदो ngasiदो सुमाय खोगी सासलिक रशियन यो हाइदा खोगी गिना बारबेक्यू दो सा यारगा चाबा सुमायना पुंजी खोचिना हाइनेबको अदो वेदर से नोंगदी तादि ताब नते दो इंगे हौजिसे विंटर हौरे रशियादा दो उन बाउदि ताद्रे अदो वीडियो से मखा ताना दुम यिंगबिरो मैम नुआइरसु नुआइतसु कुइरे मैम आई वीडियो थागतचदबा फजना आई ngasi दुम खर खरदि दुम सेमजरके मैम आशुतोष अखोगी ग्रुप की कैप्टन ने अदुगा सचिन भाई अखोई अहुमने हौजिक लैसे अखोइदो टैक्सी ऑर्डर तौरनी टैक्सी तौरगन अखोगी बारबेक्यू तौबगी अखोगी कोयलादो अखोगी अदु पुलब लैउदोने असि सिन अखोगी हॉस्टल की मया हाइतार सिन अखोई हॉस्टल ले सिना मथक पक्ष इबा सिटी सिदको अखोगी मार्क्स उपसे यामना उपनद्रे खरदी उपेदो यामनादी उपनद्रे अखोई जो जिसे कोयला लेने मैदान दो कोई बारबेक्यू तौनिंगाई सी अमदा लुपा चनी पी 1.8 किलोग्राम अदुगा येन सु लैदन अखोई पोचै से अदुम होंगिदा मना मसिंग जे अदुम तांग येन से लै येन से किलो अमदा लुपा 99 पी है सीना किलो अनीगा 2.299 किलो अनी मखाय अदुन ओके होगेबो असिसना कोगी संगोम अफंबगुंबा कोगी दहीगुंबा संगोम योनबम ने असी कोगी आइसक्रीम गुंबा लोय योन अफंबा जिंदो हौजी से कोई मेरिनेट तौनिंगाई कनो लेसन दोने कोई दही दो संगोम अफंबा this one how many we want two how जाएगा two में okay then शी लुपा ITP शी अममम दो शी जे दम थ सु दम यार मैम लौसले दो पोचै खर अतोप खरदि लेहौरीब अखोइना चतोय मफमदा पोचै खरबदि दुम लेरमनेबा दो के और पानो अयेंगस साइज अखोइगी बियर गुंबा लोय योनबम बियर मैम जो बियर यामे फ्रेंड कोई माल खर बियर गुंबा थक्से हाइदो मालेबा और ग्लास अमनी करम लोसे यिंग This one is good or no tuber is good. Tuber is good enough. Yeah. So only two is enough. Champra se 159 p अखोगी किलो अमद ताए दो कोमला ना चामगा तरामरी दो नाशपाती ना चामगा यांखै तो असीजन नाशपाती क्वालिटी खरा फत्रे चामगा तरामपन पी खरा होंगदर से पीस ककप लोना लोरे अदो मेरिनेट के तौदो खितंगाय मोरोक हापिन संगोम अफंबा हापे दही अदुगा मसाला हापे अदुगा केनो ने हापि सिना कोई नींबू दो चंपरा गापचले दो मेरिनेट तौदन ओ ना तोखायगा ngak थम्मनी अहान बेसिना केनो की लाल मिर्च ने मोरोक अंगांगबदो अदुगा सिना कोई काली मिर्च तो अदु सिप्रम मेरिनेट तो ngak थम्मगा कोई हाउ रदम कुछ नहीं लेना है क्या वाला ब्लड में चल रहा है कि कोई ऊपर ना बॉम हो तो उसका रिले है छोड़कर गोरे वक्त चिरी मैं अखोई को सिदा अखोई के बारबेक्यू यामना सिंपल वे ने अखोइना तौजे यामना चमना असमायना अखोई इमान में पुंजेना तौरीबा तो मनिंग इसना अखोई गेस हाउस ने अखोई इमान से सिदा माना सेंबल लरकाना खगा चामिन रगा कुइरेबा अखोई इमान सिंग थेंगनदबको अदो कुइना यामना कुइना पुलुदबगी अमुक पुनबदो अदो हौसे थबक तौबगी सागलकबगी केनो तौइने ऐसे कोट लौथोगा
ꯁꯔꯠ ꯑꯣꯏꯅ ꯂꯤꯠꯂꯦ ꯑꯗꯣ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯏ ꯋꯦꯗꯔꯁꯦ ꯉꯁꯤ ꯀꯩꯅꯣ ꯂꯣꯏꯔꯦꯕꯀꯣ ꯁꯥ ꯌꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯕꯥꯏꯠ ꯇꯧꯒꯦ ꯍꯥꯎꯕ ꯌꯦꯡꯒꯦ ꯑꯩ ꯏꯃꯥꯟꯅꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯀꯩꯅꯣ ꯃꯣꯏꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯎꯔꯦ ꯈꯔ ꯃꯆꯜ ꯂꯣꯏ ꯁꯨꯕꯅꯤꯅ ꯃꯌꯥꯝ cheers for health Yes. ꯑꯩꯈꯣꯏꯁꯤꯀꯣ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯟꯕ ꯅꯠꯇꯦꯕ ꯁꯨꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯅꯔꯦꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯁꯥ ꯁꯨꯝ ꯌꯥꯏꯔ ꯆꯥꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯔꯨꯝꯗ ꯍꯟꯅꯔꯛꯑꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯑꯩꯗꯣ ꯉꯔꯥꯡ ꯑꯗꯨꯝ ꯅꯝꯗ꯭ꯔꯦ ꯉꯔꯥꯡ ꯅꯣꯡ ꯇꯥꯕꯩ ꯅꯣꯡꯉꯥꯜꯂꯒꯅꯤ ꯑꯩꯅ ꯃꯈꯥ ꯁꯝꯅꯔꯛꯏꯁꯦ ꯑꯗꯣ ꯔꯁꯤꯌꯥꯗꯗꯤ ꯃꯥꯛꯁꯦ ꯂꯝꯕꯤ ꯆꯠꯄꯗ ꯌꯥꯝꯅ ꯎꯞꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯏꯌꯥꯔꯄꯣꯔꯠꯁꯀꯨꯝꯕ ꯑꯣꯐꯤꯁꯀꯨꯝꯕꯗꯗꯤ ꯃꯥꯛꯁꯀꯨꯝꯕꯁꯦ ꯎꯞꯅꯩꯌꯦꯕꯀꯣ ꯖꯒꯥ ꯈꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯌꯥꯗꯦꯕ ꯎꯞꯇ꯭ꯔꯒꯗꯤ ꯑꯗꯣ ꯂꯝꯕꯤꯗ ꯈꯔ ꯎꯞꯅꯩ ꯈꯔ ꯎꯞꯅꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯗꯣ ꯃꯣꯏꯗꯣ ꯀꯣꯚꯤꯗꯁꯦ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯨꯗꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯔ ꯑꯗꯨꯝ ꯀꯣꯝꯊꯣꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯎꯖꯕꯗꯀꯣ ꯍꯧꯖꯤꯛꯁꯦ ꯋꯤꯟꯇꯔ ꯍꯧꯔꯛꯑꯕꯅꯤꯅꯀꯣ ꯎꯟꯒꯨꯝꯕꯗꯤ ꯇꯥꯗ꯭ꯔꯤ ꯎꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯛꯄꯩꯗꯣ ꯅꯕꯦꯝꯕꯔ ꯈꯔ ꯂꯣꯏꯔꯛꯄꯩ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯅꯕꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯗꯣ ꯑꯗꯥꯏꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯄꯥꯟꯕ ꯁꯦꯝ ꯀꯦꯟꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯃꯥꯡꯋꯥꯏꯗꯣ ꯁꯦꯝꯒꯨꯝꯕ ꯄꯥꯜꯂꯦ ꯑꯩ ꯃꯊꯪꯒꯤ ꯅꯥꯁꯄꯥꯇꯤꯁꯨ ꯄꯥꯜꯂꯦ ꯑꯩ ꯃꯊꯪꯒꯤꯗꯣ ꯎꯠꯆꯔꯛꯄ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯗꯨ ꯎꯠꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯀꯣ ꯉꯔꯥꯡꯗꯨꯕ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯕ ꯄꯣꯠ ꯆꯩꯒꯨꯝꯕ ꯈꯔ ꯂꯩꯕ ꯈꯣꯠꯄꯒꯤ ꯊꯣꯛꯄꯅꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯖꯅ ꯃꯄꯥꯟ ꯉꯥꯡ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯗꯣꯛꯇꯔ ꯇꯝꯅꯤꯡꯕ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯕꯁꯤꯡꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯁꯟꯕꯁꯨ ꯉꯝꯃꯦꯕꯀꯣ ꯁꯥꯇ꯭ꯔ ꯍꯥꯏꯁꯦ ꯅꯤꯠ 3-4ꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯨ ꯑꯗꯨ ꯁꯥꯇ꯭ꯔ 10ꯃꯨꯛꯇꯤ ꯄꯨꯁꯟꯗꯧ ꯃꯥꯜꯂꯦ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯗ ꯁꯤ ꯊꯦꯡꯅꯕꯤꯔꯗꯤ ꯁꯥꯇ꯭ꯔ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯕ ꯗꯣꯛꯇꯔ ꯐ꯭ꯌꯨꯆꯔ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯩꯅ ꯃꯇꯦꯛ ꯑꯃ ꯁꯦꯝꯖꯔꯤꯁꯦ ꯀꯨꯏꯔꯦꯅ ꯁꯨꯝ ꯃꯦꯃꯣꯔꯤꯁ ꯑꯣꯏꯅꯕ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩ ꯁꯤꯇꯤꯒꯤ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯅꯨꯡꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯩ ꯎꯠꯄ ꯌꯥꯕ ꯀꯩꯀꯩ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯡꯗꯣ ꯑꯩ ꯈꯜꯂ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯅ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯗꯥꯁ ꯕꯤꯗꯥꯅꯤ ꯌꯥꯏꯐꯔꯦ ꯃꯌꯥꯝ